ngasi nungdan phongkiba pandamgi pausedagi maruiba pau khara khangacharaga miyamda khulo tamjage kumja lising amaga chamapan humpuga mathogi matungda changlapasing Manipurgi citizen natte Chief Minister oiningba phuru ama hekta oijasanu kumja lising amaga chamapan humpuga mathogi matungda changlapasingdi Manipurgi citizen natte yumlona valebaksingi geopolitics aikoina neyadaba yaroi Center की मायोक्ता लेपलगा अवांग नोपा स्टेट मपुंग फाना ngakpa oithokloi Lok Sabha mikhalda Manipur dagi su BJP gi mihut ani pothokuna Prime Minister Narendra Modi gi lengak hena mapanga kangkha anji haina Chief Minister Nongthongbom Berena phongdokhrei wafam asi Manipur lengak ki Labor Department gi makhada Manipur Building and Other Transport Workers Welfare Board na sinduna hapta kangje pungda ngasi pangthokiba welfare benefits yengthokpagi mega function da ngasi Chief Minister na phongdokhibani Tharam aduda Rajya Sabha ki MP Lesim Basana Zawba lengak ki Minister sing MLA sing yauna tonga ba miyo kaya sa saruyaki loinana ngasi ki tharam aduda labor card paiba Manipur ki semi beneficiary lising kunga tarupuna lupa ko taragatare ki chempham sing direct benefits transfer ki khutangda khudong chaba sing phangan ba laikhrei tharam aduga mai loinana Chief Minister Mbirena hai Manipur da tangdu laita ba hanjil halakna ba thabak thoram sing leptuna paikhalapagi saru ama oina chingkhong chayada amadi khudong thiningai oiba mafam singda State Security Force thambagi thabak ayamba saruk losilakle irang leirabasu chakot khongthanggi thabak thoram singdi lepa yadavana laingang na mathau tawa thabak sing leptana paikhatli Manipur gi irang asina awa chaitheng phangalaba labor card paiba simi singdi SK Dental Death Benefit Nature Death Benefit amadi Educational Benefit na chingba tonga ba scheme gi makhada phawam thopa khudang chawa sing direct benefit transfer gi khutangda beneficiary singda phanganba haure labor card paiba simi singna Chai humpu siropa matamda pension scheme supinaba Prime Minister haudopa laikhrei masina implement tawba horokfadagi ahal oiraba simi chingchu tha amada lupa lising ahum phangalagani mahana makha taraduna mitu masing hengalafa thingnaba lamdam asigi naha singbu drugtagi kanduna umang wamang kuthokpa thingnubugi damak leba asibu aramba tahanaba hotnaba asimak laibak thibani kumja lising aniga sumna kungo homdoi fawbada memardagi changsilapa mitop singi mising hengalaktuna anawba khul Samapang mawdraga torok toroki masipu namak mamangna palamba lengaksing amadi luchingba chingna matam chana ngamkhai sambal khaduna chection thorang lokhatabadagini matam chana ILP chana hanjuna free movement regime lauthoktuna ngamkhai sambang kharam labadi ngasi oiriba phibam asi oiramlo haiki loinana oiningba furuki miyoising oisanu kumjalising amaga samapan humpugi mathoigi matungda Manipur de sanglafa sing lamdam asigi citizen nate yumlona valebak singi geopolitics amadi Population ke factor sing na pirak lefe ithil sing akoina nainava sumgani maram asina akoigi maru amadi yengnava masak khangna chapa mathau tai center ki mayokte leblaga awang no po state sing mapung phana ngakpa haibasi oithokloi maram asina Lok Sabha mikhalda state asidagi BJP ki mihut ani potoktuna Prime Minister Narendra Modi ki lengakpu hena mapanga kangkha anji hainasu Chief Minister Mbirena makhata na phongdokhi Manipur ki Erang Lephanbina ba PM amasung HM da Cithi thaduna khanghanba eihakna ahanbani Ranjan Mamang say lising aniga sumna kungohumdagi mi ahumdagi Manipur di Erang thokpa hek horokpadagi Prime Minister amasung Home Minister da Cithi thaduna Erang Lephanbina ba khanghankiba ahamba misa adu eihakne haina Union Minister of State for Education and External Affairs Ranjan na phongdokhrei Holbin TV ne lawba akhanaba interview amada Union Minister Ranjan na wafam asi phongdoloduna mahakna hai Manipur de tholiba Erang asigi manungchana mahak masagi yum lamentu hemba mioi kharana maithadokpikhi Handak panthokadariba Lok Sabha ki mikhal asida ina Manipur Parliamentary Constituency da Ranjan amasung BJP Manipur Pradesh ki President SR da BJP ki mirep oiraba yai haina panariba miyoisingi manungda yauribani Manipur da tha tara helaklava Erang asina Manipur da makhal kaya gi awaba kaya mayoknariba amadi Union Minister isagi yumfawa mai thakiba thaudoksing asigumba pressure kaya asi mataw kurana thinginabagi thabak chachabaga loinana Erang asi laksinaba hauzik kari tawba darkar tardibagi haina wahang pahong amada Ranjan na hai aihak ichamak Manipur miyamgi mihut ama oina mamang chahigi me ahumdagi Erang hek haurakpaga Erang asibu laksinaba ahemba security force ng state asida thabiraknaba Prime Minister amadi Home Minister da Cithi thadna khanghankiba ahamba michakni wafam asi media house ayambada khanglamgani khali mahakna Prime Minister amasung Home Minister da hajakibagi matung inna Manipur da ahemba central force ng thajilakhi Erang aduna maram oiduna laikhidaba miyoisingda lupa lak manga gi ex-gratia lauthorakpa matamda hariba ex-gratia ki sefam ase hengathanbinaba mahakna Prime Minister amasung Home Minister da hajabadagi lupa lak 10 da hengalakibani
Maral mathum mangan bikrava singisu compensation piri. Erang asi laksinaba peace committee ama semnaba mahangna haijabadagi peace committee ama semkhibani haiba wafamsu RK Ranjan makata na phongdokhi. Kwata kunau da mai tharangkhiba thawong kokomina kandem tawrakli. Kwata kunau da leiba lengaki school building PAC amadi lanagi yum yauna mai thakiba thawong coordinating committee on Manipur integrity kokomina akanba mawong da kandem tawrakli. Kokomina thadora pachara amada Manipur gi apumge saktam thugainaba akaknaba aromba lalong amana mang tharaga ningthina yathoklaba plan amagi makhada changsilakliba mitop singilan asi tasengna makhogi pandam phangdriba fawba ingthaba tapthaba pamde haibasi hantak na hongna chathatriba ka hemba thawong sing asina mayek sengna takle lamdam asigi yelomi singi thamoide chakliba wafamdi asigumba unprovoked violence lona yadaba thaba kaya asi hanjin taroklaba fawbada chu matam helaba fawbada makhoibu immunity pipiduna adum enjoy ngana yengduna leiba asini micham miyam tamchina hatba atho apan yahanba yung kaya mai thaduna ama ata tho anduna miyam da aki akhang piriba asigumba chingkuki narco terroristing asibu India lengang na yokhatuna kangkhatuna makhoibu tawningboda tawhanduna thambagi thawong asi paliba lenga asina Manipur miyambo karisu thawoi woi de takpani haidi amaromda ngarang nahan state police forcing gi damak truck amada nunglaingoi puduna chakkiba maitai pangal ani moride tamchina purapagi case aduga mari lenana chathaba state police ki investigation da athingba pikhibada natana moral sokpa masa paiduna inkiba social media da viral oikhrai video footage asida ngachi ngarang ta moreda lokain hajilakhiba chingkuki mitop singna moreda makhoina tawningboda tawgani kana amatana thingbagi right laite masi kuki lene haikhiba central langa amadi Manipur langang na taranya la phom thokte athuba matamda logi matik chaba action lokhakadavani asigumba miyamgi achumba kholau asi lenga asina hanjin thawoidana lakwa asi kuire miyamgi ihok laknaba simbiganu lo leiba leibakne haba khanghanbiu furukang khayana thabak paikhatpiu Makata na pamdaba thawdok thoktonaba athuba matamda miyam khangna thabak pakhatlu hairi